Hello mayam, channel asibu nungsibiduna subscribe tawbiriba silna pumnamokpu ahanba maktada kongnona khurumjari. Chayolgi oiba Rashi Phal tabiningladi makhagi description da link hapcharamge. Ngasidi aina mayamda pathoksagadoriba asidi Meitei Cheiraoba Numitta Thongal Da Chak Thadokpagi matamda shongadaba laishon adubuni. Aina pathoksagadoriba asida Ishana yamna khang haire haiduna mayamda taksabana sadi masidi lairikta aibina ibirakpa du khaktang mayamda aina khanghanjabani masida soikiba lankiba yaurapasu mayamna ngakpigani lairol asibu ibirakpa irabot ningthauja haujik pathoksaragi sajibu cheraubagi Thongal Da Chak thabagi Mingkheirol kumsi sahi asigi nadairemba Tara lukoi semduna kachari iram maba tumaba iram semba tu semba kumsana kumliklai ahumda kachari arem apaba hanu koksau hanu lekham khunda hanba tana phangbiu kumsi sahigi timu phattaba laimu phattaba tindai leitai biramu yaifa thoiba pina biramu nanai salaigi chawba chawbi aihakna khurumjari Mathaki wahaising asi hairaga mai nongpok onduna khurumjaduna ningthina kasaramgadawbani matau asumna mathakta haikhriba Meitei Cheiraobagi thorom asibu sagaigi yumangba yaudrabadi tawgani aduga sagai aduda pokpa siba thoktuna yum manglabadi irat thaunibagi thabak asi tawba yade Cheiraoba numittagi silhelba numit taretni namungnei Kanagumbagi imung amadagi atopa imung amada posai pithoknade mai waiba pinade namungnei tilhen numit taretni haina khangnei taretni panba kongba leithong phatpa sa sipu leikhun phunba thauni tawi channel asibu nungsibiduna subscribe tawiramba amadi video asibu like tawiramba kawbigano Ekhoi Meitei gi oiba atopa laison tension gi oiba mari leinabasing sang naina upload tawjarake